Pakshadempum Uibamar Uibapau Kara update Tawjari. Gaza bo amuhana paisin ba Israel gi afabo oiroi ana Biden na thajai White House. White House na haigre madudi Gaza bo Israel force in amukhana paisin ba basi US President Joe Biden na afabo option amana telawe. Israel na Hamas ke matak da zathari par lana do loiselaba matung da Palestinian enclave atugi mapung oiwa security ki thodang lawgani haina. Israeli Prime Minister Benjamin Netanyahu na hokiwa Ningthau Gavada Fongdokiva Matungda White House na wafam asi Fongdorakpani. National Security Council ki spokesperson John Kevin haribadi Israeli force na Gaza bo mukhana occupy tawba haibasi Israeli force ki afabo oiroi hana President Haujikso thajari. Masi Israel gi oina faroi Israel gi amadi Israeli miya manima ki oina afabo oiroi. Secretary of State Blinken na lamdamadugi lusingba gyana Sanarakiba wari singi madungda amadi lan matungda Gaza ki phibam kari oirakadagi aibagi matangda khanakiba yaudre. Gaza da lakadori balenga kari oigani habana singba secretary na khanakiba da yauki lamdamaduda lan matungda Hamas na laingak pu yaroi haivas da marwoi na biyang thamduna mahangna lamdamadugi leader singa khana nainaki CBS ki interview amada Biden na Israel da Gaza ba amuk hana faisin da hab akanba warning piraduna madu achauba asoiba amu oiragani haikibani. Madugi pakumoina Israel gi US da lariba ambassador Michael Herzog na mahaki lefak na lalloiraba matungda Gaza pasin na thawang tawba laite hana phongdokpasu laikhrabani. Haugiba sayolda US ki Secretary of State Antony Blinken na Israel da satuna Netanyahu gu unaki amasung Washington Tel Aviv ki maikaida lebri hana thajaba piki. Mangna Israeli Prime Minister da awaba taraba Palestinian singda tengbangba ki polam sing pusinba yana da lan matam khara lepna da daksan ki. China na Myanmar manungi landa Chinese siba yawi haibadu official oina lauk thokre. China gi maikaidagi lefa ka sega tainaba Myanmar ngamkhai manungda junta gi lanmi amadi ethnic rebel group singi marakda akanba khut thokna bagi thokdokda Chinese masa siba yawki haibadu asumbani hana lauk thok phongdokre. Thokdogasi ethnic armed group sina junta gi lanmi gi art forcing lausinarba khonabada thokibani China Foreign Ministry gi wangangloi Wang Wen bina phongdorakbada Chinese kaya Myanmar manungda nadragana Myanmar ga lonaba Chinese kamkhai manungda seki nadragana kaya soki habagi akupa marol phongdokpadi tawkide. Myanmar na phongba media reports nge matungi nadi juntana artillery kapsilakpa Chinese ama siraga anina soki ana paw phongli thawdogasi Lais town da artillery kapsilakpada thokibani hairi. Thawdog thokliba Lais asi ethnic armed group kasin Independence Army gi headquarter oiriba mafamne. Bahwasina makha daraduna artillery cell ama China ngamkhai manungda tasindana fokai ki maduda Chinese ama siraga ni da sokibani masigi matung lebak pu phunmidda Chinese Foreign Ministry gi wangangloi wangna haikibada ngamkhai faring da khuthongna ba bakthok chawk thorakpadagi China manungda misi mina yarokpa si yamna nungaita ba fawi masigi damang China gi maikedagi mari leinaba party sing da janing da bo wafam thaduna khangankre masigi mathakda khuthokna riba asta China na kumna yengsinduna leiri hairi. Makhatana China ki maikadagi khuthokna bada yauriba khudimangna khuthokna ba liptana awang thangba Myanmar da sisber chanangadabani hairi. Chanabha yagadaba thausil semtuna wathogasi wari sanaduna loisil hubana misimina hena thokadabadagi kanbangamgani. Masida nadana lanthong kaya amangata nangadaba adusu kokhanbangamgani marwaina China ki ngamkhai paringda khuthokna bagi thodok amuk thokhandana ba lan soknariba nakal anina honari hairi. Beijing ko na Myanmar gi lona bangamkhai faringda khundariba Chinese singi punsi amade lanthong ngak senba ngamnana ba lokot pamthokpa thaurang sing lokot kani senior Chinese diplomat Nongrong su hiram asiga mari daina na hogiba irai numitagi namaijin numit fawwa Myanmar gi senior junta office singo na khri hairi mangna Myanmar gi khongsat adu da Myanmar da leiriba Chinese sing aso engam thoktana ba thabak sing athubada lokot piu haiki ningsing ba yabadi Myanmar National Democratic Alliance Army Tang National Liberation Army amadi Argan Army ki apunba khotfun awang thangba San State laiva military gi Earth Force kaya lanmi gi makodagi lausin bangamkre masigi matungda thangsuna bitagi ngamkhai faring da Myanmar lanmi na rebel force nga khuthokna ba leptuna lakle khulai baibasina awang nongchuk thangba Nigeria da mahiroi taragomdoi hatkre awang nongchuk thangba Nigeria gi Katsina State da Amik Seminary amagi Mahiroi Prophet Muhammad ki mafok kumon thoram pang tuktuna leiringai criminal gang kangpu amagi khulai faiba mioi sing
Islamic School da sangsilak nongmai na kaptuna mahiroi taragomdoi lebak pokon namita hatoklamle. Kasina hariba wangnong sup thangba state ase yauna santren Nigeria ki lamdam sing ase criminal gang local da bandit hana khang na bakang puna biam kianduna leriba mafam amane. Gang kangbu asana ningakpa matamda khulda sanglak red chathaba au ba mi hatpa mayumdagi mi faduna fokraga thadokmal sel lawwa amadi yung kya lutawwa loiraba mato mai thadok lambagi thodok sing toina thoklipa mafam oire. Gang kangbu asi asukpu umang kasina kadana amadi Niger state na singbada makoi ki kem hanglaga makoina apam matamda criminal ki thabak sing chathaduna lakhibane. Haugi ba sahi kara asida gang kangbu asi school da changduna mairoi sing kidnap tawraga pubada maming zatpa hengalagli. Mairoi taragomdoi hatpagi thodok asigi mamangda gang kangbu asigi motor cycle da makoi mayam ama laklaga masuwa desiki manung chanba kwa beles da haukiba nongmaisin namita sanglaklaga mairoi kangbu ama school manungda longmaina kaptona halamki. Masuwa district political administrator Habibu Abdul Qadir ki matungina bandit kangbu aduna mairoi sinapfunna saireng pathoktuna leiringai adadakam leitana nongmai kapsindana mairoi taragomdoi hatlaga kunna sokhalamki. Asok pasing ki manung da mahiroi manga masuwa da leiwa hostan da layengli atopa pibam hena luna sokpa mahiroi taraga mangana state capital kasina da leiwa hena sawa hosna da pokatuna layengkre. Thawasigi matung khulngak na leiwa volunteers na bandit kangpu ado mayong na ba horak padagi asok po umangda sensinduna lord kre hairi. Kariguma khulngak liba volunteers ang thorak tuna geng kangpu ado tengram da ba darabadi mahiroi masing hena siba amade kidnap tawduna pokiramba yai hairi. Nigeria ki awang nongsup thangpa lamdamda hingsa ki thodok thoklipa asigi haurakpham asi hanadagi koisa chatuna lairakhiba nomdik kangpu amadi mafam aduda khunda aduna law uraga leiba lawmi singi marakta lam munnabagi amadi mausagi pothok uwa amadi mineral munnabadagi thorakibani konadi kanabasda criminal gang kangpu yausilaktuna hena sathiba phibam amada lakhibani. Ukraine gi politician car bomb blast da sire ngasi Ukraine gi nong pok thangba luang region da Russia na sogat ba politician ama carbon pokhai sire ana local media reports sing haire. Moscow na lamdam atu da thamlipo office sing chalaiba news agency luang information center gi report na politician atu ki masano pa gi warol paladuna haire badi Mikhail Filipovsky car yawa explosive device ama pokhai rakpadagi people's council gi difodi asi pipam luna sok padagi lai khidre. Media reports sing gi matungina Filipovsky asi local parliament ki member amadi Luhansk People Republic ki Luhansk Separatist Army ki hanagi leader ni mahak malem pumbana condemn tawna kiwa haukiwa September da pangtho ki president parliament ki election da mai paglakibani. Ukraine da Russia na hapa masak naivo offices sing da target tawduna asigamba bomb ge attack sing chadabasi masina han bathodok nate Luhansk sasi Russia na lal haukibadagi lausil lehana claim tawriba Ukraine ki lamdam mari gi manung da amane. China ki ngamkhai faring da IAF notice war games da army ka joint operation sing pangthokre. Indian Air Force na Sudarshan S-400 air defense missile system gumba yamna thawangba khulai sing jauna army ka apunba operation sing pangthokba ka loinana China ngamkhai faring da leiriba awang nongpok thangba state sing da Porvi Akas kowa asoba aerial exercise pangthokre. Sudarshan Sagrana Bhagwan Sri Krishna gi mafung oiba khulai adune Airship Marshal B.R. Chowdhury na luchingba Indian Air Force na Russia dagi leiba S-400 air defense systems adubo Sudarshan Sagrada gi maming lauraga Sudarshan haina maming thon kibani. Indian Air Force exercise aduda S-400 air defense missile systems Rafale amasung Tejas fighter jet sing naso Prasan light combat chauffeur single luinana asowa platform singi operation sing chathaba yauki. Porvi Akas haina kowa war games is an year command EA sina October kuntra dagi November mari fowa pangthoki. Asoba exercise aduna Indian Air Force ki amasung Marwa Eastern Air Command ki lal ki thorang tawduna laibagi tawba ngamba sing adu utkhi ana defense officers in paugi agent sing da haiki. Awang nongfok thangba India ki state dari yauna state taragani thoida square kilometer lakhom ena sandok liba pak chawrawa mafam mamagi air operation Control Toriva Eastern Air Command ase Indian Air Force ki khwaidagi maru oibasing manung dagi amane. Officers in high ki exercise Porvi Akas ki pandamadudi defensive amasung offensive operations sing yauna masigi tawgata pathodang pumnamakta Air Force sinava amasung makal kiyagi pirakpa yaba akibasing da pakom pibani amasung nongthil amasung numidang animagta pangthogi.
Indian Army amasung Indian Air Force na punna pangtokwa operation singi afafata ado yangchinduna hena fagatana basu masina pandam thamle. Exercise asida Eastern Sector asiki singthaninga wewa masung tongan ba makalgi lamit tumida Indian Army gi Eastern Command aduga afunba operation sing chathawa yauri amasung Eastern Sector pumbagi activation tawba adu yauri. Indian Army gi Special Forces SF ko loinana special session singda Gor Special Forces su sarugya Operation da Pakistan Army officer lanmi ahum sikre. Awang nong subtang ba Khyber Pakhtunkhwa province ki Khyber Tribal district da militant hi singnaba singa nongmai kapna pagi thawdok amada Pakistan ki Army Lieutenant Colonel amasung atopa lanmi ahum sikre an military ki Media Wing Inter Services Public Relations ISPR na ningthawka ba numitta phongdokre. SBR gi statement amana haiki militant sing leibagi pau sing phanglaba tungda Pakistan ga tainaba ngamkhoi manakta Tira Valley da intelligence da yumpham oiba operation ama security force na sataba hauki mafam adu da troops na sangsilubada militant sing gi group ama uki amasong makhoi bo marak thatlubada akan bamong da nongmai kapsilaki maduda Lieutenant Colonel Muhammad Hassan amasong atai lanmi seki kamna badu da militant ahum suhat ki amasong atopa ahum soki hana army gi statement aduna haiki Mafam adu da makata na lehauram ba yaba terrorism laktok na ba sengdok pagi operation ama chathari Pakistan ge security force na terrorism gi akiba laktok na ba are pa firep lauri ama jong aikoi gi thawna faraba lanmi sing gi asigamba katok pasing asina aikoi gi firep amuk hena kan khalali an zero da dun haiki thawdo gasi Pakistan gi Punjab gi Mianwali region da Pakistan Army Air Force gi akan bamong da ngagliwa MM Alam base da chathar ki ba terrorist attack gi sumnagi nominini gi tungdani ISPR ki matungina PAM base da target tawrakhiba terrorist mapanadu loinamak hatkre sinadraba aircraft home amasung fuel tanker am attack adu da soki Iran numita Balochistan ki samudra mafan town Gawadar amasung Khyber Pakhtunkhwa gi Dera Ismail Khan amasung Laki Marwar district sing da chatharakiba ambush sama bomb wakhaiba sing amasung security operation da security person taraga darit chike Syria da pro government force kuntra sikre monitor Sahiya sigi manungda asigamba attack singda khwaidagi misibina thokwa mada Syria gi marubumi aduda Islamic State group ki attack singda yamdabda pro government force amasung lanmi kuntra sikre aina war monitor na yumsakasana mita phangdokre Britain da liba Syrian Observatory for Human Rights na lanmi mari amasung National Defense Forces ki kuntaruk yauna kuntra sikre hairi ngasi lebak pokpagi ayuta Syria gi marubumi aduda checkpoint sing amasung military position singda Islamic State Group aduna matam amata da sapmanaba attack sing zadar kibane Raqqa Homs amasung Diyar Izor gi marakta laiba mafam senta attack sing adu tawrakibani hana laimai da lekun sigi pak sawa network ama laiba observatory aduna haiki Observatory Chief Rami Abdelrahman aruba fibam yauna sogliba masing khangtaba mising adu palladuna asiba masing adu engalakiba yai haiki Russia ki lan ki plane singna maravumi adugi manung dalaiba Islamic State ki position jingda attack tawki madura jihadi sing adugi manung da asiana thoki an war monitor aduna haiki Islamic State na Syria amasung Iraq ki pak chawrapa mafam singda jun taraga marida caliphate amalak thoki amasung terror gi asoba khongsang ama sangchen ki adubo madulising ani taraga mapanda Syria da matam khara ki oina mai theki Lahova makhak sing aduna for government forcing amasung Kurdish na lusing ba fighter sing animat target tawduna question chenduna attack sing amasung ambush sing marwena marhumi gi lotfam sing daki sathage Sahiya sigi Augusta Syria lanmi sing gi basta AS na ambush tarokpada lanmi kunthra gomdai sigi tha adumakta da Syria gi marubumi lamda maduda army na ngak selakpa all tanker truck sing gi convoy amada jihadist sing aduna attack tawduna misam ani jawnam yoi mafan arki Gaza City ki mayai sabuk da changchin duna Israel ki lanmi sina tunnel sing gi manung da Hamas sing thikre Langoi chanduna thamlaba Gaza Strip da Hamas gi October attack sing adu gi damak tha ama helaba makoibo maru phangna mutat na ba Israel ki campaign makha chatha ba loinana Israel force na Gaza City adu gi mayai sabuk sayula du da thungkre City adu gi mayai sabuk mayul adu da thungkre ana ngasi yum saga sinamita Israel na phangdokre Israel da yamdabada miyo lising amaga samri sekiwa Hamas gi October 3 attack adu gi damak Israel na Hamas bo makup tana mutan anaba wasaki Palestinian territory da haujuk fawada miyo lising tara hena har kraba Israel gi
अकनब एयर अटैक सिंग लोइदना मखोगी फोर्स इन गजा की मनुंगदा ग्रुप अदुगा लान थेंगनारी इजराइल की लेखा की लानमीसना हौजे गजा की लेबाक मखादा हमासना सागत अमखिबा पाक जाउरबा टनेल नेटवर्क अदु थीरी अमसों थुगाइरी इजराइल की मिलिटरी की मकोक थों बवांग लोई अमना मखोगी कंबाइंड इंजीनियरिंग कोना किलोमीटर चा क्या संदोकवा टनेल नेटवर्क अम थुगाइनबा एक्सप्लोसिव सिंग सिनाखी हाइके लालासिना जाउसिल लकदबा ईरान नगलो पीवा लेबानन की हेजबुल्लाह इजराइल की प्राइम मिनिस्टर ना वार्निंग तौरे करिगुम हमा सिंगना फादुना थमलिबो हॉस्टेल सिंगम खै वांगबदा थादोकलकदबदी गजादा फुल पीरोय हाना सुमहाना फोंदोके वर्ल्ड हेल्थ ऑर्गेनाइजेशन की मतुंगिना गजादा नमित खुदिंगी अंगांग चामग होमफोगी सांगदा सिरी टेरिटोरी असिदा मियोबगी हेक तंगाई फदबा पोलम चाननबा थकननबा अना लायंगी हिदाक लांगथक इलेक्ट्रिक पावर अमसुंग फोल सिंगबा पुनमक इजराइल ना थिंगरे मसीगी मदकता अदरगम लेतना इजराइल ना नोंथक्तगी बोमगी अटैक सिंग जाथरकपना सिटी अदुगी मफम पुनमक मकुफ ताना तोइखरे अमसुंग लैरिबा मियाम अदु खमथेंगबा अवापा मयुकनरी लालादु लोइरबा तुंगदा गजा की सिक्योरिटी अदु इजराइल ना पाइगनी वसकली अदुबो गजाबो अदुगुम मौंगदा मतम छाना कुदुम चनबा दु यूएस ना याखिद्रे गजाबो महना कुदुम चनबदा अइकोइना सवति हाना यूएस ना फोंदोखरे मरगसदा डॉलर मिलियन चाहुम कुनगी वैगदबा प्रेसिजन बॉम्ब सिंग मरुवेने स्पाइस बॉम्ब सिंग इजराइल दा यूएस ना पिरकदौरे मसिगी पांदमदी गजा सिटी दा मिसम सिबा हंथनना बने हाइरे बॉम्ब सिंग असी इजरायली राफेल एडवांस डिफेंस सिस्टम की सब्सिडियरी राफेल यूएसए ना साबने अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरी चैनल असिना तमदा कानारबदी सब्सक्राइब तौबीद्रिबसना सब्सक्राइब तौबीरमलोइनना लाइक एंड शेयर तौबसु काविगनु पुनमकपो अमखाना थागजरी।